Prime Minister Narendra Modi na Imphal amasung Churachandpur da pangthokkadaba miyangi mifamda wa ngangnanaba thawrang tori maki Churachandpur khongchatkidamag district adugi helipad amasung public groundsing yengsinkre. May 3, 2023 dagi Kuki Jogi lamhen tuhenbasing na makhoi kulai paiba terroristing khakta natana makhoiga chakcha yuthak amasung lol lining manaba Myanmar dagi kulai paibasing fawbuga Khusam naduna Manipur dagi separate administration lawgani haiduna Meetai da tabnana unsinduna tamthiraba lan chatharakpadagi hauzik chahi ani hanjilaklaba fawbada lan asigi waroisin puraktingai gi cheraktra Prime Minister Manipur da laknaba thawrang tawba hore hairi Chahi ani helaklaba Manipur gi lan asigi manungda Prime Minister Narendra Modi na Manipur gi nongpok sengmai police station na konba mafam amada nupi ani da fazadaba thawong chathagi haiba thawdoki matang yauna Manipur gi lan asi Lining the Yumfam Odina Horakpanati Haibana Chingba Atenba Wafam Kara Fongdok Padagi Henangasi Fawada Lana Sigi Warwishin Puragna Bagi Matangda Wafam Amata Fongdok 3 Amasong February 9, 2025 Fawada Leramba Manipur Lenga ki Chief Minister Yauna ruling Amasong opposition gi MLA Minister Singh Amadi Manipur gi Lufamataga Unaduna Lana Sigi Matangda Wari Sanadri Amasong Pungkara gi Khongchata Fawa State Asida Laktri Haiduna Miyamna Warauna Ringa gi Cherakta Mahak Manipur da Lakna Batharang Tawrakpani Pauji asina thazaba yaba mafamdagi fangba pauna haibada mahak mathang thada Manipur da chananaba thawrang tawba hore haibi adubu mathang thagi taraga taret mahaki chahi 64 surakpagi mapok kumonga mari leinaba achoba thoram ama Gujarat Meeoi lising kayana saruk yaduna pangthoknanaba thawrang tawrakpada natana mahaki mapok numiki thoram asi leiba asigi state amasung union territory singda BJP nasu pangthokadaba Numit asigi mamangda mahangna Manipur da lakadra natraga mahaki mapok kumon numiki thoram sing pangthokpa loiraba matungda lakadra haibagi matangdadi mari leinaba authority gi official oiba paw fangdabana chap chana khangba ngamdri adum oina mahaki khongchat ki mangoina na Manipur gi law and order gi fibam sing mangjong na yengsil labaga loinana mahaki khongchat asigi mathau taba thawrang sing lokhanabagi dama tha asigi kungani panda Ministry of Home Affairs ki union minister singi manungda ama oriba Bandi Sanjoy Kumar Imphal lakadari mahaki khongchat asiga mari leinana Home Ministry dagi official oiba iba cherol sing Manipur lengakta tharakre haidi Union State Minister na Manipur da thunglaba matungda Prime Minister laklaga Miyangi mifamda wangang bayaw na pangtulaga daba thoram singi pangthokpham sing hakthena na yengsilagani aduga Manipur gi lana sigi waroshin puragna bagi damak wari sanagadaba furup singi mahut sinba Meeoi singsu lepthoklaba yai hardi Union State Minister Home gi khongchat asigi mangoina na ngasi dagi chinga masung tamgi district singda security gi section tharang hana dagi hauna kangkhat hale hardi Manipur da lakadariba Home Affairs ki Union State Minister asi kumja 2019 dagi hauna Telangana gi Karim Nagar constituency dagi Lok Sabha gi member oirakhibani mahak Telangana BJP gi president oirambada natana July 30, 2023 dagi party asigi national general secretary su oirakhibani aduga mahak pu June 9, 2024 da ministry asigi state minister ama oina appointment pikhibani Prime Minister na Manipur da laknaba thawrang tawrakpa amasung masigi mangoina na Union State Home Minister asigi khongchat asigi mangoina na tha asigi taraga mapanda Governor Ajoy Kumar Balana Churachandpur district chatuna torbung da hangba prefabricated resettlement camp changduna mafam aduda leirakhiba IDP singa unaba Crash Center ama sangaramba handak chehigi NEET examination da Mai paklaba mahairoi ani yauna relief camp ta leiduna mahai masing tamlakpada thoidok hendok na mithoi mihelaba mahairoi sing okiba numitaso Governor na Churachandpur gi district administration amasung makok thongba police amadi Assam Rifles ki official single loina na Churachandpur da leiba helipad amasung base ground na chingba yauna miyam gi mifam pangthokpa yaba ground ani gi mifam phibam sing thengna na yingsilam ki hairi panba yabadi khongchat aduda Governor na Churachandpur district ki security ki phibam Review tawkhibaga loinana kunga Red Sector Assam Rifles ki Commander Brigadier S. Prasantana Governor da Churachandpur gi law and order gi matangda marik chumba report thamlakhibani masigi mathakta Churachandpur da pangthokpa Governor gi security gi phibam review tawbagi mifam da Assam Rifles ki Director General Lieutenant General Vikas Lakhira IGAR South Major General Rafrut Singh Police ki IGP Kavif K amasung Civil Police amadi lanmigi makok thongba official singna saruk yakhibani Governor gi khongchat aduda Galjang Resort fawu chatuna mafam adugi fazaba sing fawu yenglakhibani amaramda tha sigi kungani pana Union State Minister lakadabaga mangoina na None District ki Deputy Commissioner Dr. Sarat Chandra Arojuna chair lauduna district level officer singi mifam ama pangthoktuna lakhutpa yaba thorang singi matangda khanakre haidi DC ki conference hall da ngasi pangthokiba mifam da DC na NSIDCL da mathau taba lambi
samjin sajinabagi thabak-sing paikhanaba khangankibaga loinana Northeast Frontier Railway gi official-singdaju pothole-sing menduna lambi pumnama gari chathok chasin yaba lambi-sing ohenaba pauktak pikre hairi mifam asida saruk yakiba tongan-tonganba loisang-singgi official-singna makhoina mai pakna paikhalaba thabak-sing hawjik chathariba thabak-sing yauna None district-ta national scheme gi makhada paikhatkadaba miyamgi thabak thoram-singgi PowerPoint project na chingsu DC da utki hairi Senapati da ILP Pairam daba non-local chani ga marfutara ga taruk leiramle Nagaland ga tainari bangam khaising konsiliba Senapati District Police na thasi gi taretagi hawraklaga ngarang fawbada district asida leiba amasung fawduna chatpa non-local sing masa khangdok nambagi drive chatharakpada puna non-local lising ahunga chamanga ga yankhi ga mapan identify tawkhibagi manungda Meeoi chani ga marfutara ga tarukti Pairafam thokpa ILP Pairam Dre aduga atopa Meeoi chani ga kunthraga taret na ILP na piba matam loiraba Meeoi sing oiram le haidi driver sigi manungda thabak suba yabagi chahi sudriba angang nipan su pusilakpadagi mauge tagi halan khre haidi District Police asidagi fangba pauna haibada hawjiksu mauge ta hangliba ILP counter na state asida changlakpa nan local singda ILP pibagi thabak sing chathari driver sigi manungda naronda changsilakpa mitop singdi thengnade adum oinamak National Highway number 2 paringi Maram Perelambi Toloi yauna Intervillage Road sing amasung kaithel na chingbada chana halakliba ILP ki wangmada mitop sing changsilaktuna paifam thokpa card paidana leiba na local sing yawbra haiduna check tawki thaba asida mari suba IRB gi personal singna su mateng pangki haidi MLA masing hendokna leiraba su laingak se mangamdribasi center gi yaka yengduna mathawna phudokpa ngamdabana ni Jayananda Manipurda hojik oiriba fibam lamdam asida leiriba luchingba singna mi engsana thabak tawbiramdaba gini haibada haimanba thokloi 2023 gi May 3 da thokkiba irang na maram oiraga punna hi leiminariba Meeoi sing Changthok changsin yadana leiriba amadi chahi ani helaklaba fawbada khaibum tabagum leiriba silamdam sigi luchingba singlingjel manadabadagi thokpani MLA masing hendokna leiraba majority oiba party amana lengak se mangamdribasi center gi yaka yengduna mathawna phudokpa ngamdabana ni haina khurai AC da media foikiba social worker Laitonjam Jayanandana fongdorakli pauche sina khanana unarubada Jayanandana makha tana haiki lamdam asida leibak paibada Yorambasing matik chadaba chinga khutka manadaba mathawna phudokpa ngamdaba amadi Delhi gi yaka yenglaga thabak tawba luchingbasing ni haina naha ama oina hainingi maramdi miyamna hojik oiriba awabasing asi ubada thamoi sokna nungaite karigumba luchingbasing na matik charamlagadi amadi mathawna phudokpa ngamlamlabadi Manipur gi hojik oiriba phibam asi kaidawnungda oiramloi Manipur gi miyam ngasi suning sarsor fawba ningthina honba ngamdana leiri lamdam asigi layu khraba luchingba kayana lamdam asigi damak khalaga thabak kaya tawbiramki adubu chahi kayadagi asoiba dumak utna Waina khumduna tawfam thokpa thabak tawdaba amadi lokhatfam thokpa action lokhatana lakhibadagi ngasigi Manipur gi fibam asi oirakhibani lamdam asigi chief minister center government na natraga party gi high command na apamba mi khanduna lakli asigumba Delhi dagi chief minister khalakpagi thawong semdokpagi tangai fadaba lei center gi yaka yengduna thabak tawbana maram oiraga Manipur da ingtapa purakpa ngamdabani loinana kangluk masal gi marakta nungsinaba Purakpasu ngamdabani party gi high command na natraga center gi lengana lamdam asigi chief minister khanbagi system asi khwaidagi sawningba haibadu oiri lamdam asida hojik thengnariba awaba pumnamak asi ko hansi amadi chakhudansi hairabadi regional party ama mapang kanna leibagi tangai fadabalai Delhi da phamba party na Manipur gi isu kaidawnungda mamutana khangba ngamloi MSANE gi advisor unarunaba Naga gi luchingmasing Imphal thadokre Hojik India lengang na state asida chathariba FMR amadi border fencing ga mari leinana tongan Naga CSO sing na demand tawduna lakpa wafam sing aduga mari leinana wari sananaba India lenga ki MSA any gi advisor na khangalakpagi matung ina ngasi UNC gi president na luchingwa Naga CSO singi Meeoi taraga mathoina saba khutpu ama New Delhi gi damak Imphal thadokre haidi pau asiga mari leinana pau chesina phangba pau gi matung ina di UNC yauna state asigi tongan ba Naga CSO sing na state asida chathariba Free Movement Regime FMR hanagumna hanjil halu Naga tabangam khai sing maru oina Indo Myanmar ngam khai da sambal khabagi thabak chathariba si lefalu haina demand tawdun lakhiba sing aduga mari leinana wari sananaba India lenga ki Ministry of Home Affairs ki Northeast region gi advisor unanaba khangalakpadagi United Naga Council UNC gi president NG Lorhon luchingba Naga CSO singi Meeoi taraga mathoina saba khutpu adu ngasi ayu pung 10 makhairom taba matamda New Delhi gi damak Imphal thadokhibani pausina makha tana ngasi New Delhi gi damak Imphal thadokhiba UNC gi president NG Lorhon an luchingba tongan Naga CSO singi Meeoi taraga mathoina saba khutpu adu working committee gi convener Shyamsan Remai general secretary Barwaiho Sachang working committee gi member secretary AC
Thocho, Working Committee member K. Ispo Leo Adani, Speaker Wangu Corin Victor, All Naga Student Association Manipur Ansanggi President T.H. Angte Sang Maring Loop Asigi General Secretary Isak Saranamay, Naga Women Union gi President C.H. Preshila Thiangmay, Amadi Naga Women Union gi General Secretary A. Kolam, Maram Nachingba Meeoi Kaya Yauri. Ngasi New Delhi gidama Imphal thadokhiba mute kangbu asina hayeng ayu pung 12 rom taba matamda India Lengaki Ministry of Home Affairs ki advisor ga unaduna Naga CSO singna taliba demand sing adu marik chumna khangan bagal loinana state sidagi FMR handok khanba amadi border fencing khabagi thabak lefan nanaba akanba wafam thamgadoriba haina Pausina Makatari. Irengi Khonjel ni haiduna charge torokpa ke Supreme Court na Ahmedabad ki National Forensic Science University da audio tape adu examine tawnaba khangan kray. Kuki Organization for Human Rights Trust ko hurna Manipur ki Chief Minister Oiramba Birengi Khonjel ni haibasing yawba audio tape khara puthoraktuna Supreme Court of India da maha ki mathakta file torakhiba writ petition civil number 702 of 2024 gi makhada while tha sigi tara mapanda court asidi chathakhraba matungda ngasisu amuk Hanna petition asi lokhatuna masigi while chathakre tha sigi tara ga mapanda laiba asigi khwaidi wanglaba while sang asigi Justice Sanjoy Kumar amasung Justice Satish Chandra Sharma gi bench na petition asi lokhatuna khanaraba matungda makhata na khananaba lefkhibagi matungina ngasisu justice ani gi bench da petition asi amohana lokhatkibani ngasigi oina court na petition asi lokhalaba matungda Biren gini haiduna charge torokliba audio tape sing adubu examine tawnaba Ahmedabad ta laiba National Forensic Science University NFSU the direction pikre direction asi piraduna court na khangan khibada audio tape sing adu examine tawraba matungda madugi report ama cell cover tawduna lakliba November 9 2025 ta court asita pikhalakadabani aduga numit aduda petition asigi makha taba hearing chathakani haibasini Supreme Court ki bench asina ngasi audio tape adu examine tawnaba university asida khangan khribasi mamang thata wathok oiragliba audio tape asigi examination gi report ni haiba ama petitioner oiriba kohor gi maigedagi court asida langkhalakhrabani examination adu Truth Labs Forensic Surveillance Kauba Hyderabad Head Office Oiba Laboratory Amada Petitioner ki Maikadigi Chothan Kibani Aduga audio tape aduda yariba Khonjal Singh adugi manungdagi chada 93 ki changdi Birengi ni haina su charge tawrakibani kohurna tawrakliba charge aduda petition asigi respondent singi Maikaida leblakliba leiba asigi Solicitor General of India to Sir Mehta na Truth Left na pirakiba examination gi report adu samjin sajinba Dr. Lauraba report ni haina phongdokhibaga loinana laboratory asina kiba report sing adu kadai fawba achumbani haina lawgadagi haibagi argument court na tawrakibani loinana laboratory adu lanai laboratory amani haiduna Supreme Court ki maikaidagi audio tape sing adubu examine tawnaba Central Forensic Science Laboratory CFSL da pautapi kibani adum oinama CFSL gi maikaidagi court na pirakpa direction asigi matung ina makhoina chathagadaba examination gi report court asida pikhalakpagi mahuta thengkhang ahum marirakta matam lawduna lekhibani Court na CFSL da pikiba direction na laboratory asina Birengi Khonjel gi sample sing sizinaduna audio tape aduda yariba sing aduga changdamnau comparison taw haikibani audio tape aduda yariba Khonjel sing adu chummi natraga lali haibadi authenticate taw haikiba leite adubu Central Forensic Science Laboratory gi maikaidagi audio tape aduda yariba Khonjel sing adugi matangda authenticate tawba ngamdre hairakpadagi ngasi Supreme Court na audio tape adubu amuk hanna Ahmedabad ki National Forensic Science University asida examine tawnaba direction pikibani Panba yabadi petition asi Supreme Court na lokhatuna khanarakpada petitioner gi maikaida leblakliba council Prasanta Bhusan gi maikaidagi watho asigi matangda Supreme Court na monitor tawba special investigation team SIT amana thijil hansi haibagi wafam phaba pukhalakhrabani aduga petition asi tha asigi taraga mapanda court na lokhatuna khanarakpada Birengi machanupi na mahak case asigi party ama oijage haijirakhiba wafam di court asina reject tawkhrabani Israel na Gaza City pumbalawsin na batchathakiba attack singi manung chana pung kunmari ki manungda Palestinian journalist mga yauna pudna kunlom hatkre Gaza City pumbalawsin na batchatharagliba attack singi manung chana Israel gilan misingna pung kunmari ki manungda Palestinian journalist mga yauna pudna kunlom hatkre Lana sida hojik fawbagi oina Israel gilan misingna hatkiba Palestinian gi masing asi punna lising humpugani thoiga chatreka nifuga mari lom sukre
loinana asoapan nangkiba migi masingna punna la amaga lising yangkai nipan nga chani ga yangkai ka mapal lom henkre report asigi matugina Gaza gi landa Israel gi lan misingna hatkiba Palestinian journalist punna chamaga marfu taraga nithoi rom sukre adubulana sida Israel na lepa laitana chatharagliba kanba attack asida journalist kaya lepa laitana sibigi chang hengalakre maramdi haujik Israel gi lan misingna Gaza city pumba lausinaba honaragliba attack sing asigi coverage pinaba akiba laitana Palestinian journalist kaya mathau tawduna leiri nakala maromda Israel gi lan misingna Yemen da leiriba Houthi singi mathakta chathakiba attack amada punna Meeoi taruk lom sikhibaga loinana Meeoi marfuga taruk lomna chawna so open nangkre hauji Gaza da kana lan soknariba Israel gi lan mising Yemen da leiriba Houthi singa su lan thengnaribani Gaza da chahi ani hena sokna duna lakliba lana sina maram oiraga Gaza gi angang lising taraga mapan gi mathakta sikre aduga lana sida chana thakna polam kaya fangdabadagi Pikli bangang yauna Meeoi kaya lepa laitana siragli asiguma phibam asida lan lepadi lairadana amuka hena lan kansilaktuna Gaza city pumba lausinaba honaragliba Israel gi thawong asi malem gi laibak kaya nan yaningdaba phongdoknarakrabani adubu Gaza gi lan ase Hamas amadi Israel anigi marakta hek yanaba purakpa ngamdriba fawbadi Gaza gi lan adumak makha tana chathakiba yai hairi